Hello guys, welcome back again. You're a superhero. Ngasi amuk mayamga punna yengminagadoriba video sidi khulokpi hariba video sine video se mayamna yam share tongnare aduga video se yengmu matamda angang origi matam ningsinge habja yamna thengnare aduga moina sidasu based on true emotions na hai sungsoi soidon nungairamgani phajaramgani aduga aingonda karigumba khara sungsoi soidon phawhangani yengba koi khudingmakta kaigumba khara phawhangani habse aigi thajabne aduga video se yengabasu yarmani yengdribasu yarmani kamain tawge habado yengbasu yengdribasu punna experience tawminarsimya Common Media Animation Studio, a Manipuri short film. KHULOKPI. Yare, chalo. Sidore yaga. Yare da yung malaji tienge. Noi bo jibo handri bane. Tabi nate. Yengune mi ne ngai ga am ta de. Hai noi bo handri ba hai bani ne. Phone ga chupai ri ne. Hello done sir. Chuti tha gi de phana di kui ro ne noi bo. Hoji phok chat tri ne. Sai na sai sa jam mo ya de. Chalo yum da thuna chalo yare khange. Hoi halaga sir. School da phone lo na ka porak sa da na heng di khang ni ko noi. Lao noi ju sa je. Hostel the MP3 5 phabaga. Oh, thong su kena gre da ko. Hojika anan sinjiga khoi matam du ko. Sibani da matam do. Okay, wari oina laktoini. Hai. Asi hai natraju keno taw ai this man. Foreign target. Saniraje. Lão hồi xe. Koi chep cha ningjang ye. Koi chep cha Bina Kumari Thoibi. KHULOKPI ngạc trên Sanaraje. Ibai. Amarjit. Tomalo koi thoiba. Ningsinge. Station cheche. KHULOKPI sanay na. May KHULOKPI Sanaraje. Astale. Mga KHULOKPI Sanaraje. Mga lokpi. As. ID hay siya ID. Adung yang mo halakan. Khut na ga so ai on bado. Smile ko om sim smile on bado. Lão, lambat ko yung Sanaraje. Chim ba damo cha. Yaya chala che. American sama bado. Is, makut ka sab na na. Side side akibana das. Enaba Amuk ko enaba. Slide Enaba ni das. Namangnya. POP. Sana ba? Baby, jelo talk kare. So baby mangnya. Jelo. Ai go kok sale ama thieng ga Napsi so ning robot ni. statue gi type tawud. Da chinglem ba napse. Nasi ni napcho baby pangge di sen. Cha dai ma so. Paloe. Ye. Pangge ne. Da si mujhe ma bo na hai As. Check code pi as. Ye, ngame. Oh, tuloy deh. Ayah, yung tayo ko rin yan. Oh, haya. Ash, no, among cuy. Ay, jangan lupa deh. Nung kan jalai tina orang deh. Kaya ko yung sana kita no si Julia le. Ang background da nga iba makun di si am na tabo no ai. Chắc cũng là mẹ đó. Sa ko mo ni nagas ma. Hoji po kay daw ri. Chắc cả gia đình này năng KHULOKPI ngạc trong sáng nay chắc cũng đã Nusi ne. Ko ma nagas hatin ba
ꯇꯨꯞꯄꯒ ꯑꯩꯈꯣꯏ ꯃꯥꯏ ꯅꯥꯀꯟꯗꯒ ꯅꯞꯄ ꯆꯠꯄꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯂꯣꯛꯄꯤ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯝꯇ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯎꯂꯥꯎꯕꯤ ꯑꯗꯒꯤ ꯀꯔꯤ ꯐꯤꯕꯨꯜ ꯇꯧꯔꯒ ꯕꯣꯜ ꯁꯦꯝꯃꯒ ꯈꯩꯅꯤ ꯀꯧꯇꯥ ꯃꯌꯥꯝ ꯈꯤꯜꯂꯒ ꯂꯪꯉ ꯊꯨꯒꯥꯏꯕꯤ ꯑꯗꯨꯗꯣ ꯃꯊꯣꯟ ꯍꯥꯞꯀꯠꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯇꯧꯕꯤ ꯄꯤ ꯆꯦꯟꯊꯕꯤ ꯑꯗꯒꯤ ꯈꯨꯂꯣꯛꯄꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯔꯤ ꯑꯃ ꯅꯣꯡꯃꯩ ꯀꯩꯅꯣ ꯑꯁ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯣꯛꯂꯥꯎꯕꯤ ꯑꯗꯒꯤ ꯄꯦꯄꯦ ꯂꯥꯎꯕꯤ ꯈꯣꯡꯕꯤ ꯑꯁ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯉꯦ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯗ ꯈꯨꯅꯝ ꯂꯣꯏ ꯆꯦꯈꯥꯏꯕ ꯑꯗꯒꯤ ꯅꯞꯀꯁꯨ ꯌꯥꯝ ꯆꯣꯔꯝꯃꯦ ꯃꯇꯝꯗꯨꯗꯗꯤ ꯅꯞꯁꯦ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯄꯒꯤ ꯁ꯭ꯋꯥꯏꯗ ꯅꯞꯀꯤ ꯃꯃꯤ ꯅꯥꯔ ꯂꯩꯍꯧꯕ ꯑꯗꯩ ꯈꯨꯅꯝꯒꯤ ꯁ꯭ꯋꯥꯏꯒ ꯀꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯌꯥꯝꯅ ꯎꯈꯤꯗ꯭ꯔꯦ ꯃꯁꯥꯅꯁꯨ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯦ ꯃꯣꯕꯥꯏꯜ ꯀꯩꯀꯩꯁꯨ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤꯅꯁꯨ ꯑꯣꯏꯔꯝꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯛꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯃꯥꯡꯊꯔꯛꯑꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯁꯥꯟꯅꯔꯤꯕ ꯈꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯕꯩ ꯋꯥꯅꯤ ꯗꯝꯄꯥꯁ ꯄꯥꯠꯀ ꯁꯥꯟꯅꯗꯅ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯊꯛꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗꯁꯨ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯊꯦꯡꯅꯍꯧꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯏꯁꯥꯅ ꯅꯤꯡꯁꯤꯡꯕꯁꯤꯡꯗꯣ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯦ ꯊꯝꯖꯔꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒ ꯃꯇꯝꯗꯨꯗ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯣꯛꯑꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒ ꯆꯠꯂꯒ ꯃꯥꯔꯕꯣꯜꯒ ꯁꯥꯟꯅꯕꯗꯣ ꯃꯥꯔꯕꯣꯜ ꯐꯨꯔꯀꯥꯎꯒ ꯇꯧꯔꯒ ꯇ꯭ꯔꯦꯡ ꯇꯧꯔꯒ ꯂꯨꯄꯥ ꯑꯃꯒꯤ 10 ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯤꯒꯤ ꯌꯦꯅꯈꯥ ꯁꯨꯃꯥꯡ ꯑꯗꯒꯤ ꯁꯪꯒꯣꯏꯒꯤ ꯅꯥꯀꯟ ꯁꯪꯒꯣꯏ ꯃꯅꯨꯡ ꯅꯣꯡ ꯇꯥꯔꯒꯅ ꯁꯪꯒꯣꯏ ꯃꯅꯨꯡꯗꯒ ꯁꯥꯟꯅꯕ ꯈꯣꯠꯄꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯃꯇꯝꯗꯣ ꯆꯥꯔꯤ ꯈꯨꯗꯤꯡꯒꯤꯁꯨ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛꯀ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯇꯝꯗꯨꯗ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯇꯝꯗꯣ ꯑꯩ ꯍꯥꯏꯕꯒꯤ ꯂꯣꯏꯕ ナꯏꯔꯔꯣꯏ ꯍꯥꯏꯕꯒꯤ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ナꯏꯔꯔꯣꯏ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ ꯈꯨꯂꯣꯛꯄꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯩꯒꯤ ꯑꯣꯏꯅ ꯈꯨꯂꯣꯛꯄꯤꯁꯦ ꯌꯥꯝ ꯁꯥꯡꯕ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯟꯅꯕꯒꯤ ꯒꯦꯝ ꯃꯆꯥꯁꯤꯡꯁꯦ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯆꯥꯎꯅ ꯁꯦꯝꯗꯣꯛꯄ ꯌꯥꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯒꯥꯏꯁ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅ ꯂꯣꯏꯔꯛꯄꯗ ꯍꯥꯏꯅꯕꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯀꯣ ꯉꯁꯤꯗꯤ ꯃꯣꯏꯅ ꯉꯝꯈ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯥꯏꯅ ꯉꯁꯤ ꯇꯠꯂꯁꯨ ꯉꯁꯤ ꯃꯥꯔꯕꯣꯜ ꯂꯣꯏ ꯇꯠꯂꯁꯨ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯀꯥꯏꯅ ꯇꯧꯔ ꯂꯥꯛꯄꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯌꯨꯝ ꯆꯪꯅꯔꯁꯦ